Tunga social media ki maru iba e-paw post kar miyam da share tawzage Meitei Pangal CDO Ama Moreh CDO post gi mayum da hallakpada kuki singna yamna thina fubirakle haidi maha karigi damakta phurakibano haiba sapsana khangba ngamdri makha taba update ngaiminasi Makhatana Licypriya kanguzamna mahaki maru oiba WAFAM khara thamlakhre aikhoi lingjel asuk ya manadribasi karigino miyoi ani mangkhre kuki na phakre haiba khangle thobal khakta atatai ta halibasi karigino Manipur pumba support tawdribasi karigino haina mahangna wahang hanglakle sumaina sanaragati sugya yararoi aikhoi haina asumna mahaki post phongdokle Amarom thobal dagi miyoi ani kuki militant singna phajin kibabu makhoi ani bu tek ta kaidana thadopira u haiduna thobal khaki oina karumba ban atu sauthorokpana maram oiraga Manipur pumbagi oina ban kaukhrei Makhatana aina thingkhraba lalalof KCP MC progression na thadorokpa serol amada asumna khangalakle government department ke officer na staff dagi KCP MC da pina bani haiduna salary paisa ka I hairpa taragadi any staff na pau phawbiraktuna summi lali hangbiho awaba tajingai da haina asumna KCP MC progressive ki maiketagi khangalakle Makha tarakpa update Lucknow da nupa amana lupa lakh amaga makhai taba iPhone cash on delivery da order tawraba matung iPhone adu mahagna loksilaba matung da delivery tawba lakpa miyoi adu hatkre hairi